mana CPB na bai damak Mrs. Vijaya Singha bu nolok na ningsing jari. Under 13 single T Birju Singha Binnakandi Part 2. Mana oina medal amaga loinana lupa lising amagi mana thamjari. Under 13 single ki winner TH Sanju Busu mathangi oina kausinjari. T Birju Singha अखोगी सानरोय रनर्स खंगदे विनर्स खंगदे कोई पुनमक मफम असिदा लेंबिरना बायदमक निसिंग जरी ऑर्गेनाइजिंग कमिटी की ममांगसिदा मयाम पुनम लाइन अप ओना लेबिउ ngasi under 13 single की विनर TH Sanju Singha Sirbar mana pipi nabai damak Mrs. Vijaya Singha bu amukana nolokna nixing jari medal amaga loinana sengi mana lupa listing ani tamjari. Tagachari madam amadi Sanju Singha busu mathangda under 13 double runners up under 13 double runners up W Nganthoiba Singha Singerbon loina namagi partner M Biraj Kumar Singha Singerbon mana CPB nawi damak niyamna sakhang naraba social worker oja yumnam Nadia Chan Singha bu nolukna ningsing jari. mana si medal ka loina na sen gi mana hoina lupa listing ani under 13 double ki winner NG Houkhiba Singha Sirbar amadi TH Vishal Singha Sirbar busu kausinjari 저는 맹알롬도 정비로 손은 토크래 손도 정비로 pamukana nolokna ningsing jari winner bu mana CPB nabai damak under 13 double ki winner NG Houkhiba Singha loina na maki partner TH Vishal Singha medal amaga loina na sen gi mana hoina lupa listing ahum mathangda under 18 single category ki runners up Yaithoiba Maisnam Binnakandi Part 2 bu kausinjage aduga hairiba under 18 single ki mana CPB nabi damak miyamna thodok henbana pamnaraba amajung nungsiraba khoi coach oja Mr. Homendra Thokchambu kausinjari oja Mr. Homendra Thokchambu kausinjari हारिबा अंडर 18 सिंगल की मनासी मेडल अमगा लोइनाना सेन की मना होइना लुपा लिस्टिंग अमगा मखाय अंडर 18 सिंगल की विनर्स इनाउचा मैस्नाम बिन्नाकंदी पार्ट 2 हारिबा मनासी ओपी बिनावे दमक ओजा ओमेनबो अमुखना निक्सिंग जरी sen gi mana hoina lupa listing ani khak loina na medal aga cheri oja homen amadi aikoi gi sanaroi inaucha mathangda under 18 double gi damak runners up Soham Sharma loina na maha ki partner
T Birju Singha Binnakandi Part 2 Hairiba under 18 double gi mana asi PP Ramai Damak Oja PH Jotindro Singobu Nolukna Ningsing Jari runners up mana asi da under 18 double gi runners up mana asi medal galwinana lupa lising anikhak samjari under 18 double gi winner under 18 double gi winner inaucha maisnam amadi N Roshan Singha inaucha maisnam amadi N Roshan Singha Binnakandi Part 2 hairiba under 18 double gi mana asu pipi nami damak ojabu amukhana nicking jari mana oina medal ga loina na sen gi mana lupa lising ahum mathangi mana si open singles runners up inaucha maisnam Binnakandi Part 2 and I like to request to give the prize to Honorable Mr. Alak Datta sir. Please come on the dais. Manasi Sengi mana lupa lising ahum loina na trophy amaga. Open singles ki winner Mr. Thokcham Ronel Imphal Kwakaitel Imphal Degini. And again I like to request our sir Mr. Alak Datta to give the prize of this open single winner to Mr. Thokcham Ronel. Hi riba prize asida mana oina trophy ga loina na sengi mana lupa lising mari thamjari. Mathangda open double ki damak runners up ahanba question jage TH Kamaljit Singha amasung ma ki partner yaithobe masnam TH Kamaljit Singha silbar degini amadi yaithobe masnam aithoi ki chhatra mahiroi Binnakandi Part 2 hai riba open double ki mana CP bine damak ikai khona bada matik charaba retired SP Oja M Movie Singh Hobu Kausinjari. Hai riba open double lagi mana si trophy ga loina na sengi mana lupa lising mari. Mathangda open double winner Mr. Thokcham Ronel amadi mahaki partner Gyanchand Singha Khunau Lakipur aduga mana CPP name dama ojabu amuk hanasu nolukna nexing jari airibe open double ki mana asida lupa lising manga sen gi mana loina na trophy thagachari ojabu amasung loina na thagachari aikoigi players sing busu mathangda ladies double runners up ahanba na kausin jage Chanbi Devi Jiribam amasung maki partner Henthoi Chanu Jiribam Chanbi Devi Jiribam Henthoi Chanu Jiribam aduga mana CPP namai damak nolukna nixing jari Mrs. Ruth John Singh aikoigi miyam hena sakhang naraba moirang M.Deb Singh hariba aikoigi ipugi masunupini mana sida trophy loinana mana oina lupa lising ama maingan da changau som da maingan lam da lao dum amamro thokre ne ladies double ki winner TH Binota Singha Sirbar
amadi mahaki partner th Sanjita Singha Sirbar makhoi ani busu kausinjari th Binota Singha loinana mahaki partner th Sanjita Singha makhoi ani mak Sirbar dagi ni aduga mana waina trophy ga loinana sengi mana lupa lising ani khak thamjari and hairi ba mana asibu kipin emet mak amuk hanna madam mu nolukna nixing jari somjong angam da jango angam da somjong angam da jango angam da lakyo ba sanaba lo prize dele Thagachari madam loinana thagachari nupi sanori singbu mathangi chahida akoi op thamjari nupi macha sanori sing amuk hena jawgani haibagi mathangi category da veteran runners up ahan bak question jage P Basanta Singha Binnakandi part 2 Ranjan Singha Silchar hairi ba mana si pibi namai damak ikai khumna da matik charaba aikoi gi Moirangthen Deb Singh Memorial Academy ki sare chem loinana Moirangthen Deb Singh ipu Moirangthen Deb Singh gi masunupa PH Manidon Singho ningsing jari hairi ba mana sida trophy ga loinana sengi mana waina lupa lising ahum khak Thank you Aja Basanta Madi Aja Ranjan nahak wali heba ngasigi aroi ba mana yamna khorang na ngai riba ngasigi aroi ba mana veteran gi winners Mr. Maipak from Jiribam loina na mahaki sanaroi loina ba sanaroi Gopeshwar Jiribam sanaroi ani bu sindari ngasigi winners ki trophy ga loina na sengi mana waina lupa lising mari khak congratulations Thagachari Ojabu ngasigi mari Shubha Moirangthen Deb Singh Memorial Academy na sinjal lanjang duna sinjari ba Badminton Championship lisingani ga kunithoi gi mana yenthokpa gi prize distribution ceremony si matang sida losinjari aduna aroi ba wahi amatang thambina bai damak akoi gi oja ichembu nolokna ningsingjari winners khudingmak runners khudingmak pusu akoi amukana nolokna ningsingjari airiba diastal ningsing directuna photo session amakak tamjari hariba photo session asida saruk yabina bai damak